mayam bahan numaktada ikok nono kurumjari amadi taram noksari ike channel pothamina sikhamina si channel sina lepanai haukiba matam kayadagi hauna sayol khudingi nomajing numit khudingi thamjariba sayol gi rasi fol ngasi supuduna laksari ngasi sahi sigi oiba anirak suba habidi english inginiga kulumdoi gi oiba anirak suba sayol gi rasi fol ni ngasi khudol tamjagadori base ngasi gi tangkak tu puduna laksari ngasi January ki tang nipan dagina lakadoriba January ki tang taramari fawbagi oiba sayol sigi rasi fol ni khudol tamjagadori base yumgi aruba thaba am laibana yam ngana thagat saba ngamjahudre ngasi si khajitang thengjakiba taragasu aduma yam gidama khudol tamjari sayol gi rasi fol ngasi ki tangkak tasu aduma tangkak ani thokna thamjage ngasi ki tangkak ta puduna laksari tang nipan dagina tang tara fawbagi ama aduga lemhoriba tang tara mathoi dagina tang tara mari fawbagi ama khudol tamjaraga loisan jagadabani loina na Miss Rasi Fol dagi haujare haraga mahusa gumna mathang manaw naina chathajare haraga aroibida minna Rasi Fol lokusage marakta chayol gi Rasi Fol khunimak singsida rasi khunimaki oina haksangi mahigi loina na miyamna khorang nangai nariba pakhang le sabi singi Fol khudol tamjarage marakta na nungairaba paujal amatang share tawjari admission open ACC Amubu Coaching Center Hairok Patu Bazar Maning Hariba Coaching Center Sigi Satliba Sahi English Ingeniga Kulumdoi Kunmari Gidamak Session Sigi Admission Form Thaba Hujare Amubu Coaching Center Hariba Coaching Center Sigi Satliba Sahi Sigi Maru Oina Class 8, 9 Amadi 10 Gidamak Lakaduriba January Gitang Tara Mangadagi Anobu Session Gidamak Class Hujaragani Masigi Mangoina na Center Sigi Office Hour the Lembirakta admission form Lobirada form submission Tobidana Satliba Sahi Sigi Oina Coaching Center Sida Saruk Yawi Hong Navigator Jadu Lobio Haukiba Sahi Krada Position Holder Fago Putok Pangam Kraba Adgumaba Amubu Coaching Center ni Center Sida Tongan Ba Pudong Saba Pijariba Fisher Kra Panjarabada Center Sida boarding ki facility lejagani loina na khang hairaba oja kyana experience leraba oja kyana takpi tambibagi khudung sabasu lejari loina na sotharaba mahiroi singda hena pukatna bagi tanjado pangjagani sidujana adai kayama satra singi damakta khudung saba ahenba kayama so adabak thamjari maramaduna Chaliba Sahi Sidagi Hongna Class Hobadagi Yawmining Masingna Pijariba number 9366672374 Hariba number Sida contact Tobin Duna and Akupa Marongi Namak Pau Pabiranaba Kanganjari Pabiragano Akaknaba Sit Masingni Amubu Coaching Center Hairok Patu Bazar Maning Pare adudi ngasi ki thamjariba sayol gi Rasi Fol da mayam pukning changna miyeng taminarasi ahan basidi Mes Rasi Fol paikasage Mes Rasi Fol ki oina tang nipan dagina tang tara fawbagi manungda panduna leramba sel fangani anubu marup fangani wakhal yamgani mathausu chingani sel di makong pangani aduga tang tara mathoi dagina tang tara mari fawbagi manungda anubu pau tagani sasan ki karbar da sel mangani Pam Hongdo Hongjin Togani, Haksangi Oinadi Kwang Nungairoi, Aduga, Mahagi Oinadi Mayai Oigani, Pakang de Sabisingi Oinadi, Haina Singnagani. Ani Subada Lokusage, Bres Rasi Polgi Oina, Tang Nipan Dagina Tang Tara Fawbugi Manungda, Mingon the Lake Kibasel, Fangani, Lepam Hongani, Marimata Saugani, Yeknabayamgani, Aduga, Ungisei Tobudi, Kanaba Fangani.
ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 13 ꯇꯥꯡ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ, ꯂꯝꯗ ꯆꯠꯀꯅꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯜꯂꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯄꯥꯏꯈꯠꯆꯒꯦ ꯃꯤꯊꯨꯟ꯫ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅꯁꯨ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯋꯥꯈꯜ ꯋꯥꯡꯒꯅꯤ꯫ ꯑꯅꯧꯕ ꯊꯕꯛꯀꯤ ꯄ꯭ꯂꯥꯟ ꯇꯧꯒꯅꯤ, ꯂꯝ ꯇꯨ ꯆꯠꯀꯅꯤ, ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ, ꯊꯕꯛꯀꯤ ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ꯫ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ, ꯑꯗꯨꯒ ꯇꯥꯡ 11ꯗꯒꯤꯅ ꯇꯥꯡ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ꯫ ꯂꯝꯗ ꯆꯠꯀꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯀꯔꯀꯠ꯫ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ, ꯋꯥꯈꯜ ꯌꯥꯝꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ꯫ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯑꯗꯨꯒ ꯇꯥꯡ 11ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯉꯥꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ꯫ ꯂꯣꯇꯔꯤ ꯌꯥꯎꯕ ꯁꯦꯜ ꯃꯥꯡꯉꯤ, ꯐꯝ ꯍꯣꯡꯉꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯇꯜꯂꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯁꯤꯡꯍ꯫ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ, ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ꯫ ꯇꯥꯡ 11ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ, ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯑꯆꯨꯝꯕ ꯇꯧꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯀꯟꯌꯥ꯫ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ ꯇꯥꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯂꯩꯐꯝ ꯍꯣꯡꯒꯅꯤ, ꯑꯅꯧꯕ ꯄꯥꯎ ꯇꯥꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ꯫ ꯇꯥꯡ 11ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯉꯝꯒꯅꯤ, ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜꯁꯨ ꯐꯪꯒꯅꯤ, ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ, ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯃꯊꯧ ꯆꯤꯟꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯒꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯇꯨꯂꯥ꯫ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯃꯊꯧ ꯆꯤꯟꯒꯅꯤ, ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ, ꯑꯗꯨꯒ ꯁꯦꯜ ꯈꯔ ꯆꯠꯀꯅꯤ, ꯃꯔꯤ ꯃꯇꯥ ꯊꯨꯡꯂꯒꯅꯤ, ꯀꯔꯕꯥꯔ ꯇꯧꯕ ꯅꯤꯡꯕ ꯊꯨꯡꯗꯦ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩ, ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯜꯂꯛꯀꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 11ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯗꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯆꯥꯎꯈꯠꯂꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯒꯅꯤ, ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯁꯨ ꯉꯝꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯇꯞꯅ ꯆꯠꯀꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯕ꯭ꯔꯤꯁꯤꯛ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯆꯠꯄ, ꯇꯥꯍꯧꯕ, ꯌꯦꯛꯅꯕ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯕ, ꯂꯧꯕꯤꯅꯕ ꯃꯤ ꯌꯥꯝꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯇꯥꯡ 11ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ, ꯂꯣꯇꯔꯤꯗ ꯁꯦල් ꯃꯥꯡꯒꯅꯤ, ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ, ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯗꯣꯛꯅꯕ ꯋꯥꯠꯀꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯟꯕ ꯐꯥꯎꯒꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯆꯠꯊꯖꯔꯛꯄꯅ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ, ꯁꯦල් ꯃꯆꯥ ꯃꯆꯥ ꯑꯣꯏꯅ ꯐꯪꯒꯅꯤ, ꯂꯝ ꯄꯤꯒꯅꯤ, ꯑꯗꯨꯒ ꯖꯒꯣꯏ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯆꯥꯎꯈꯠꯂꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯑꯗꯨꯒ ꯇꯥꯡ 11ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯀꯔ꯫ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯊꯨꯝ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ, ꯋꯥ ꯆꯥꯎꯅ ꯉꯥꯡꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯃꯤꯒꯤ ꯑꯁꯣꯏꯕ ꯎꯒꯅꯤ, ꯎꯔꯨꯕ ꯃꯤꯒꯤ ꯊꯕꯛꯇ ꯅꯤꯡꯕ ꯊꯨꯡꯗꯦ꯫ ꯇꯥꯡ 11ꯗꯒꯤꯅ 14 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ, ꯂꯧ ꯏꯪꯈꯣꯜ ꯁꯦꯝꯖꯤꯜꯂꯤ,
ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯠꯅꯕꯒꯅꯤ꯫ ꯀꯨꯝꯚ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯂꯟ ꯐꯪꯕ, ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯕ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ, ꯁꯦꯜ ꯐꯪꯕ ꯃꯊꯧꯗꯤ ꯈꯔ ꯆꯤꯟꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇꯁꯨ ꯃꯤꯡꯆꯠ ꯐꯪꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 13ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯊꯕꯛꯀꯤ ꯊꯤꯀꯥꯒꯤ ꯄꯥꯎ ꯇꯥꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯃꯔꯨꯞ ꯑꯃꯗꯤ ꯂꯝ ꯇꯨ ꯌꯦꯡꯕ ꯆꯠꯀꯅꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ꯫ ꯍꯛꯆꯥꯡꯒꯤꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯁꯤꯒꯤ ꯏꯔꯣꯏ ꯍꯦꯛ ꯂꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤꯐꯣꯜ ꯄꯥꯏꯈꯠꯆꯒꯦ꯫ ꯃꯤꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯂꯣꯇꯔꯤ ꯌꯥꯎꯕ ꯁꯦꯜ ꯃꯥꯡꯒꯅꯤ, ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ, ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ, ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯇꯥꯡ 13ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ, ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ, ꯄꯣꯠꯆꯩ ꯂꯦꯞꯁꯤꯜꯂꯤ, ꯁꯥꯟꯅꯕꯒꯤ ꯊꯕꯛ, ꯖꯒꯣꯏ ꯏꯁꯩꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯋꯥꯔꯤ ꯁꯥꯕ ꯐꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ꯫ ꯃꯤꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯝꯖꯔꯛꯀꯗꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃꯁꯨ ꯊꯝꯖꯔꯛꯑꯒꯅꯤ, ꯃꯔꯨꯑꯣꯏꯅ ꯑꯉꯥꯡ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯑꯐꯕ ꯃꯌꯦꯛ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ, ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯊꯧꯕꯤꯔꯤꯕ ꯒꯥꯔꯤ ꯅꯝꯕꯔꯁꯤꯡ ꯑꯗꯣ ꯏꯁꯥꯒ ꯆꯥꯟꯅꯕ ꯅꯝꯕꯔ ꯑꯣꯏꯕ꯭ꯔꯥ, ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯁꯤꯅꯆꯤꯡꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯅꯤ꯫ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯌꯨ, ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ, ꯄꯤके ꯆꯦꯅꯦꯜꯅ ꯑꯗꯣꯝꯒꯤꯗꯃꯛ ꯀꯥꯟꯅꯔꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ꯫ ꯁꯤꯂꯕꯤꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫